ruling na mapu ningba aduga opposition na ruling hunba asomna makha chatharaga irangi waroisin kanana purakani amata oibagi ferep ama lauduna manipur kansi haiba wakalon chenba luchingba amata laitrabra haina RPI atwalegi national secretary Mahesh thongnakjamna haikhre Mahesh thongnakjamna thadorakwa video release amada wafam ase phongdokhibani mahakna makha tana haikibada manipur da sahi amaga tangkhai hena thoglakliba irang asida haujik anawa mayonda laktuna kuki terrorist singna drone bombing amade rocket na singba sijinaduna michamda landarakliba ase manipur gi lengakna thabak amata paikhatpa ngamdriba karigino amaromda assembly mifam amade cabinet meeting yaukhidraba kuki gi minister anida action amata laukhatriba karigino haujik political parties sing hunaduna leiraga khulngakwa maira paibi amade naharol singna lebak ngaktuna leiriba ase kayang kuina yengkhini haina hanglakle mayam khurumjari numit khara ningsida tawriba am nuaitaba thodok thokpasida itomda karino tawrise haibagi pendaba ama akoida phawe adugi ngase video se namjabane tasengna wahang am akoida hange karino haiba matamda politically akoigi leaders mayam se karamba leader na no akoigi lebak se kandoi se karino tawriba se drone bombing yaksla abani nasi manipur dangi threat nate national threat orabane sidamo koi tumin lari se karigino strict action lawro natragadi akoi pulap thadu ani ko ka haibagi akanba akoi implement tawdoi se thabak onthok toise thabak onthok andoi se kanana no ba hujik leibi ngone minister ani hujik pau cabinet mi pham phanyam yaudravani so many times koruma tamda ministerial cabinet mi pham yaudravani assembly da phamba yaudravani taragadi nahan governor unaba chatpaduda minister ani se pham lokhoe haibagi on the advice of the chief minister the governor na minister ani lokhoe le haibada aseng achumbagi pot ama lakadra na khalambane adu su mu tawrakta ba leiribe praja mayam su mai angamba tawjabai wani the who are the authority power party mi se kanano representative kanano si the ruling haib late opposition haibanante leiribe mayam se aungtang changsan biraga punsan biraga kamaina akhoi gi so implement tawna ba thabak tawsi ko akhoi gi aba ruling su ai gi party sigi ijat mangba ya de ko khan akhoi party sigi chopa ya de ko ai anyhow kan da ba ya de haibagi lala su chumi chum haib leibagi mongda leiraba adagi opposition su ngaire leiriba power party ba representative ne khallaba mi singduna mu ai di hundaba ya de haib mota kamaina changsan minara lao akhoi chalas lao aduga changsan minara si will take an ultimatum decision kumain tawsige kuki terrorist singi mathaksida akoi kumain thaba pagatsige akoi drone bombing hora abane si ima kemta mara laijadaba inupi ma sirabani magi macha nupi sho abani state police force hogla abani adagi di kemta mari le najadaba ichamchamba arangba mama koi moirang da leitrabani si umma mayam na thola kansida akoi tumina leijoi se karigino what to do akoi punjal asi akoi laone akoi sumdoi support auge akoi su power party bani we are also the MLA we are also the MP let's support akoi support will support you come haibagi poto pulak punjal laga amatang ultimatum decision lobiro power party representative ngatan adu tawdo makai aman amadu hunni aman amabudu hunni wani di kanano praja no magi leitre habe paula ani adu shoe habegi pauthola ani news amada si shokre si leitre si shokre kana responsibility logdori dugi si mayam si nuai taw pau mayam se thabak se implement kadan tawdo sine thabak kanana onthokani thabak se kanana paket ka doino ruling gi thabak ama masagi mapu ningbai ta taw leire opposition gi mathauda mi ruling chaidaba yadi haibagi norm suda rule dura follow taw leire then who kanana solve taw doi se adri leiriba ichinaw sing thauna pharaba leiriba mayam imai bel leiriba mayam naharon sing leiriba mayam sina oina maraibak ningja daga huji ngakcha leireba aungtang ai haizari khut lono haizari yang waba ware aungtang solve tawna bhotna bio aungtang solve tawna bhotna waba warabani tasena ai ngasi sigi video se kanamta mi em hunnaba mi em criticize tawna ba ai damjaba na chade let's unite amda punjalaga khoigi party tobum thokpa sai tungaram tham bigro akhoi isagi imaleba kanjaba yadi habado adu matang bio ruling opposition khado piranu adu he punjalakanda ultimatum am decision law kanda government ta dabra aungtang yeng say this is my challenge tawse aungtang adu na tabida huji sum wahalaga mai chalaga thamaga kan mai laura thamaga hek hat pasuna taba laura thambam yauri si tawrigai sidi tungi akhoi huji ki generation gi wanate tungi generation chi muthat lage haina tawba manbam ya political gi rasiti gi electoral politics to electoral politics se kona tawbiu vote lakuma matamda magi soidana ba tawjani sin ongtan punjan minaraga vote natte hujikti electoral politics natte hujikti kumain torge haiba matamda khoi punjan minaraga laibak se ima laibak se kumain kanjigi haibado aduda first thought ama thadara kanda ima laibak se kannabam thona se yana haizari mayamda thank you so much